ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯩ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯊꯥꯏꯅꯒꯤ ꯄꯦꯂꯦꯁ ꯀꯣ इहान हानबा सेकेंड पैलेस ने फर्स्ट पैलेस ने अदुगी मफमदने मैम याम फजबने अदुसु मखा अमुक समदजरके मैम अदुमसु हुजिक मैम बर्ड पार्क ती औरे अंगांग मैम सिदा गायदना मोय मैम हुजिक उचिक मखन मखन येंगनबे एक्साइटेड ओयबो यस सोमदा खोय गुबि तुमग्रे गायमनुंग सिदा तो खोयना ना तुमग्रबा मनुंगसिदा बर्ड पार्क मनुंगदने अखोयसि चंगनी मैम अदुगा अंगांग मैम से केनो तहलरगे अम उच्चरगे मखातान खोय मैम लो यौरे मोय तयुसिदा लोय लेरे कुमदनारे मैम मथंग सिदा मैम बर्ड पार्क हाइदो सिदि चंगगने मैम सांग चंगी सिदि मोय खादि चंग भाव सिदि मैम बर्ड पार्क तो अंगांग गय सोमदि येंगी कना चेक मखन मखन लय अखोय खाय तन लेपे अगुबी पम्मी तो मा तुmme बदन मनम नमथि दो मा पुसल चंग मैम सि लय सोखलि स्मुन येंगे हेयर स्टाइल गसे अदुगा मैम सिदा करी मसिबो अस फजै जन मैम येंबिउ सिदा असुम चखरे सोमदगी चखिदोनि कोई थोगले सिदगी मैम से बर्ड पार्क येंग लोइदना फॉरेन की उचेक ngaktane मोय साइ लैस अदुबो कछु याम कनो तौबदु रम आव वाक्तने चादो सि कैनो फॉरेन दि आव वाक्ति चारा दौनि फंगने दी लई था मोय उनै थोंगे अखोय थोंगा चाजगे मैम से सोमदा चनबा मैम साइसे मत की फजबसे हजिक मैम सिदगी चतोइसे 800 मीटर ने अंगांग दई कई दगी कोई ग्रुप मैम से पुलअप तौरगा हजिक तम तम चखलक हौरे मैम अंगांग से तम संजोइना पम्मी अगुबिना अइना माइ बेग याली सिना सिना दना कोई मैम तौरगा सिगी ट्रेकिंग मसासी मा चटलगा पेलेस योरने अखोय नाउ चलो मफमदने मोय येंगद्रि मोय मैम पुलाकने योरगा मु मखा थाजरागे योरे मैम मफमदि योरे अंगाय साइदा सिदा केन तौरे मैम से येंगना खोतना तौरे सिदा काखतकदोइने मैम ममांग दसु तु खरना फमदे योरे इंग लावे साइज योरपदा योरे चेलो ता तो कोय गोबी हगोले हजे तुनी तासे 이 뭐야? 누가 bro? Like that 180 meters. 아이고 그래 180 meters. 아무도 상부야. 아이고 진짜는 나 뭐라 했네. 너나. tu니. 살롱이 사오라니 스콜라 좀 Come on. काखले में मैम से फैमिली लाखने ना मसा का नप तना तौनो मैम जो वाई है वाबदे चा कोई गुबी ने येंगी जिक चा गुबी का इगा आइनि चा गुबी पम काखले इ वाई है पम काबदे चलो Gue kari kan, kakak lihat yang musik sudah, siapa saya? Yang semua kakak nari. Soalnya kan tanah mau pergi peles tu sila deh, mungkin orang tadi yang apa sahaja nih, itu.
ꯃꯣꯏ ꯄꯦꯂꯦꯁꯅꯦ ꯃꯅꯨꯡ ꯆꯪꯉꯒꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯅꯥꯀꯟꯗꯅ ꯃꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯌꯥꯝ ꯁꯥꯏ ꯅꯥꯀꯟꯗ ꯎꯔꯨꯝꯁꯤꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯐꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯇꯣ ꯑꯁꯤ ꯃꯣꯏ ꯕꯨꯙꯤꯁꯀꯤ ꯁ꯭ꯇꯨꯄꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯁꯤꯗ ꯑꯍꯨꯝꯈꯛ ꯈꯤꯜꯂꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯟꯁꯦꯠꯀꯗꯣ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯌꯥꯝꯁꯨ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯈꯨꯐꯖꯁꯦ ꯅꯨꯡꯁꯥꯕꯨꯗꯤ ꯈꯤꯇꯪ ꯁꯥꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯤ ꯅꯨꯡꯁꯥꯁꯤ ꯏꯪꯊꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯗꯁꯨ ꯅꯝꯈꯤꯕꯅꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯖꯔꯦ ꯃꯣꯏ ꯇꯨꯅꯤꯀꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒ ꯁꯥꯟꯒꯁꯤꯗ ꯀꯤꯡ ꯁꯥꯔꯤꯁꯤꯗ ꯃꯕꯥꯅꯤ ꯃꯖꯥ ꯇꯧꯔꯤꯁꯤꯗ ꯑꯗꯨ ꯀꯤꯡꯒꯤ ꯐꯝꯐꯝꯅꯦ ꯑꯗꯨꯗ ꯐꯝꯃꯤꯗꯣ ꯑꯗꯨꯅ ꯀꯤꯡꯒꯤ ꯑꯗ ꯑꯁꯤꯒꯤꯁꯦ ꯑꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯁ꯭ꯋꯥꯏꯗꯅ ꯖꯒꯣꯏ ꯁꯥꯍꯟꯗꯣꯏꯕ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯦꯅ ꯕꯅꯥꯅꯥ ꯄꯨꯔꯛꯄꯅꯦ ꯕꯅꯥꯅꯥ ꯍꯦꯜꯞ ꯄ꯭ꯂꯤꯖ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯐꯣꯇꯣ ꯃꯈꯜ ꯀꯥꯞꯅꯔꯤ ꯇꯧꯔꯤꯁꯦ ꯗꯁꯣꯟꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯀꯨꯝꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯈꯥꯗ ꯀꯨꯝꯅꯕ ꯇꯧꯔꯒꯦ ꯀꯨꯝꯊꯔꯛꯑꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯍꯥꯟꯅ ꯎꯕꯤꯔꯝꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯎꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯐꯖꯗꯤ ꯐꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯁꯤ ꯀꯣꯏꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯣꯏ ꯑꯉꯥꯡꯈꯩ ꯀꯟꯅ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯗ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯃꯐꯝꯁꯦ ꯍꯟꯖꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯅꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯇꯣꯔꯦ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯅꯦꯅ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤ ꯈꯤꯆꯤꯄꯨꯔꯤ ꯂꯦꯛ ꯆꯠꯀꯅꯤ ꯇꯧꯕꯗꯒꯤ ꯃꯌꯥꯝꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯅꯦꯅ ꯀꯩꯅꯣ ꯇꯧꯅ ꯆꯠꯂꯒꯨꯝꯁꯦꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯣꯝꯗ ꯆꯠꯂꯤ ꯍꯣꯝ ꯁ꯭ꯇꯦ ꯑꯃꯗ ꯂꯩꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯍꯣꯝ ꯁ꯭ꯇꯦꯗꯣ ꯌꯧꯔꯀꯥꯟꯗ ꯃꯐꯝꯁꯤꯗꯤ ꯂꯝꯕꯤꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯀꯥꯞꯆꯔꯔꯣꯏꯒꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣꯅꯦ ꯌꯥꯝ ꯄꯤꯛꯄ ꯔꯐ ꯔꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡ ꯂꯝꯕꯤ ꯃꯆꯥꯅꯦ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯃꯐꯝꯗꯣ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯇꯔꯐꯣꯜ ꯑꯆꯧꯕ ꯑꯃ ꯎꯔꯦ ꯌꯥꯝ ꯐꯖꯩ ꯋꯥꯡꯉꯦ ꯃꯆꯥ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩ ꯑꯣ ꯐꯖꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯨꯛꯁꯨꯝꯗ ꯂꯥꯛꯑꯒ ꯂꯩꯔꯤꯕ ꯍꯣꯝ ꯁ꯭ꯇꯦꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯦ ꯀꯥꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯉꯥꯡꯈꯩ ꯃꯣꯏ ꯁꯣꯝꯗ ꯂꯩꯔꯅꯤ ꯑꯗꯒꯤ ꯁꯤ ꯀꯥꯁꯤꯒ ꯍꯣꯝ ꯁ꯭ꯇꯦꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯨꯄꯥꯈꯩꯅ ꯁꯣꯝꯗ ꯂꯩꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯌꯧꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯝꯖꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯦ ꯆꯠꯊꯣꯏ ꯕꯥꯏ ꯕꯥꯏ ꯑꯃ ꯇꯧꯔꯣ ꯕꯥꯏ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯁꯤꯗꯩꯗ ꯌꯨꯛꯁꯨꯝꯗ ꯂꯥꯛꯑꯒ ꯂꯩꯕ ꯍꯣꯝ ꯁ꯭ꯇꯦꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯒꯤ ꯀꯤꯠꯆꯟꯅꯦ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯁꯤꯗꯤ ꯅꯨꯡꯁꯥ ꯐꯖꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯅꯨꯡꯁꯥ ꯈꯔ ꯌꯧꯔꯛꯄ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯁꯤꯗ ꯀꯥ 4ꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯥ 3 ꯑꯃꯅꯦ ꯑꯁꯤ ꯃꯊꯛꯇ ꯑꯃꯅꯦ ꯀꯥ 4 ꯂꯧꯕꯅꯦ ꯆꯥꯕ ꯊꯛꯄ ꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯂꯥꯎꯗ ꯐꯖꯅ ꯄꯥꯏ ꯂꯩꯔꯦ ꯆꯤꯡ ꯃꯊꯛꯇ ꯑꯩꯈꯣꯏ ꯒꯣꯕꯤꯗꯤ ꯐꯔ ꯍꯥꯏꯒꯩ ꯀꯣꯏꯆꯠ ꯆꯠꯂꯤ ꯁ꯭ꯋꯥꯏꯗ ꯍꯥꯎ ꯆꯠꯂꯣ ꯌꯨꯝ ꯌꯧꯔꯒ ꯍꯧꯖꯤꯛ ꯊꯥꯖꯔꯗꯝꯅꯤ
ꯍꯥꯎ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯆꯠꯂꯣ ꯁꯔꯥꯎꯟꯗꯤꯡꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯆꯤꯡ ꯃꯊꯛꯇꯅꯦ ꯀꯥꯈꯠꯂꯒ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯁꯣꯔꯣꯛꯇꯒꯤ ꯈꯔꯗꯤ ꯀꯥꯈꯠꯂ ꯈꯜꯂꯦ ꯃꯐꯝꯁꯦ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯃꯩꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯌꯦꯡꯕꯗꯗꯤ ꯑꯁꯦꯡꯕ ꯚꯤꯂꯦꯖ ꯂꯥꯏꯐ ꯍꯥꯏꯕꯗꯣ ꯁꯤꯗ ꯁꯪꯁꯪꯅ ꯃꯤꯠ ꯃꯥꯡꯗ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯒꯨꯕꯤ ꯁꯣꯝꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯥ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯌꯧꯔꯕ ꯅꯣꯏ ꯒꯨꯕꯤ ꯌꯧꯈ꯭ꯔꯦ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣ ꯑꯃꯅꯦꯕ ꯚꯤꯂꯦꯖ ꯑꯃꯅꯦꯕ ꯁꯦ ꯁꯤꯗꯩꯗ ꯆꯦꯟꯊꯍꯟꯒꯅꯨꯗ ꯍꯦ ꯆꯠ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯉꯥꯡ ꯍꯥꯟꯅ ꯊꯥꯗꯣꯛꯀꯅꯣꯃꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯍꯤꯡꯒꯣꯜꯒꯁꯦ ꯆꯥꯎ ꯂꯩꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩ ꯁꯣꯝꯗ ꯂꯥꯛꯑꯣ ꯆꯠꯂꯣ ꯆꯠꯀꯨꯕꯤ ꯆꯦꯟꯈꯤꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯅꯕ ꯊꯣꯛꯅꯔꯦ ꯑꯇꯩꯈꯩꯗꯤ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯁꯟꯖꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯨꯝꯊꯔꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯗꯒꯤ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯉꯁꯤ ꯁ꯭ꯋꯥꯏꯒꯤ ꯀꯣꯏꯕ ꯌꯥꯕ ꯃꯐꯝ ꯑꯇꯩ ꯀꯩ ꯀꯩꯅꯣ ꯌꯦꯡꯉꯨꯔꯅꯤ ꯀꯣꯏꯗꯣꯏꯅꯦ ꯂꯥꯛꯑꯣ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯂꯧꯔꯣ ꯌꯦꯔꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯊꯅꯕ ꯇꯧꯔꯒꯦ ꯕꯥꯏ ꯍꯣꯝꯁꯇꯦ ꯌꯨꯛꯁꯨꯝ ꯍꯣꯝꯁꯇꯦ ꯕꯥꯏ ꯃꯌꯥꯝ ꯁꯤꯗꯩꯗ ꯃꯣꯏꯒꯤꯁꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯛꯂ ꯀꯩꯅꯣ ꯈꯪꯗꯕ ꯌꯥꯛꯇꯤ ꯃꯥꯟꯗꯦ ꯌꯥꯛꯅꯤ ꯌꯥꯛ ꯈꯔ ꯀꯨꯜ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯝꯁꯇꯦꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯣꯏꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯃꯌꯥꯝ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ